आकाशवाणी इम्फाल नयनी देवी पाव पाजरी अहनबद मरुओइबा पाव गोवा लिबरेशन डे की थौरमदा प्रधानमंत्री नरेंद्र मोदी सरुक यागनी अमसुंग चौखत थौरांगी प्रोजेक्ट कया जटाव हुनगनी अमदी संगागनी मणिपुर ngarang कोविड नाबा मियोय मापन नाबा फखरे नाबा फबगी चांग चादा मरफुद्रानी 5.25 लेरे वर्ल्ड हेल्थ ऑर्गेनाइजेशन हाइरी कोविड की ओमिक्रॉन वेरिएंट की केस हसी यामद्रबदन उमिद हुमनी खुदिंगी सरुक अनि हेंगलकली अमसुंग ngaksel मंत्री ना हाइरी भारत न कैदंगोइदे सुकनागुंबा लैबाक अमदा लांदाबा नत्रगा लैबाक अमतगी लम इंची अम फवल लौसिनबा तौरोय Laibak asina COVID vaccine dose ko ti chamay khayong nakap na ba honaring cherak asida ano ba corona variant sing thorakle hairibasina amuka sunung nang ba pokhale phibam asida ikhoina tabiri ba miyam da hek yaba makhai athuba matamda vaccine dose suna kapthok pina ba amasung atopa miyo sing vaccine kapada mateng pangbina ba appeal tawjari Laichar asidagi ngakthokna ba chambata honga ohuma si inbiyu face mask hopiyu phutaruki social distancing thambiyu maimin amadi khut sa singna hamdokpiyu COVID-19 ga mari lain abe e pau singi damak national helpline number sing 0112397804 amasung 1075 da aduga manipur gi helpline number na 0385241166 amasung 1800345318 da phone tawbiyu Haujik mapung oiba pau Gowa Liberation Day की थौरमदा प्रधानमंत्री नरेंद्र मोदी सरुक यागनी ngasi nungthil Dr. Syama Prasad Mukherjee Stadium da pangthokadaba palan thौरमदा Sri Modi na Operation Vijay gi ningtam lanmi sing amadi veteran singbu ikai khumnabu utkani chahi khudingi December 18 asi Gowa Liberation Day pangthoktuna lakli Ningsing Bayai Portuguese की मखादा लेरंबा गोवा बुली सिंग मजामापन हुमफुमात होइदा इंडियन आर्म फोर्स न लौसिन बंगम की हाइरिबा चैहि असिदा ऑपरेशन विजय सु माइ पाकना पांगथोक बंगम की प्रधानमंत्री नंग असि गोवादा लुपा कोटी चाटुक अंक हिरोम चंगना पाइखत कदबा तोंगान तोंगान बा चौखत थौरांगी प्रोजेक्ट सिंग छु जटाव हुनगनी अमदि संगागनी नौना सेमजिनबा फोर्ट अगुवादा जेल म्यूजियम गोवा मेडिकल कॉलेज की सुपर स्पेशलिटी ब्लॉक अमसुंग एविएशन स्किल सेंटर चिंबसु प्रधानमंत्री ने संगागनी प्रधानमंत्री स्वास्थ्य सुरक्षा योजना की मखादा गोवा मेडिकल कॉलेज की सुपर स्पेशलिटी ब्लॉक असि लुपा कोटी 4 चंगना साबनी मणिपुर नgarang कोविड नाबा मियोय मापन नाबा फखरे मसि थारगा नाबा फखिबा पुनम मसिंग लाख अमा लिसिंग कुलहुमदे चामरी 15 सुखिबगा लोइनाना नाबा पहबगी चांग चादा मरफुद्रानी 5.25 दा लेरे राज्य की हक्सल विभाग ngarang नुमिदांग वायरम थोप चेरोल अमदा हाई हौखिबा पुंग 23 दा पुन सैंपल लिसिंग अमा चाटो कुन टेस्ट तौबगी मनुंगदा मियोय 13 नौना कोविड 19 पॉजिटिव ओइखि पॉजिटिव ओइबगी चांग चादा अमा दशमिक सिनोनी लाइचत असिदा मियोय नि लाइखिदे लाइखितबा अपुनबा मसिंग लिसिंग अमा 585 सुरे हौजिक एक्टिव केस था मियोय चनी अहुम लेरी मेघालय सरकार ना राज्य अदुगी कर्मचारी पुनमक था सिगी कुलमदोय फाबगी मनुंगदा कोविड वैक्सीन कापथोकनबा खंगनख्रे मेघालय के हाई कोर्ट ना कर्मचारी खुदिंगमकपो वैक्सीन कापथोकनबा लौरकपा वारेप की मतुंग इना हुकुम असि थोखिबनी थौरांग असि राज्य असिदा कोविड 19 दगी ngakthoknabagi damak वैक्सीन कापगी थबक असि मंगजौनना लौखलकपनी राज्य की चीफ सेक्रेटरी ना सरकार की विभाग सिंगदा खुदकता कोविड 19 की प्रोटोकॉल सुंगाकना चनअनबा खंगनख्रे मरक असिदा मेघालय सरकार ना लाकलिबा क्रिसमस अमसुंग न्यू ईयर कुमैगी येंगलगा कोविड 19 की चतना कांगलोन छिंगाकबगा लोइनाना कुमैसिंग असि पांगथोकदबनी हाइरी नागालैंड सरकार ना राज्य अदुगी जिला अहुम सेमिनयू नुइलैंड अमसुंग चुमुगे दिमा कौबा अनोबा जिला अहुम सेंख्रे मसिगा लोइनाना हुजिक राज्य अदुगी अपुनबा जिला मसिंग 15 सुरे कोहिमा दंगारा मुख्यमंत्री नैफ्यूरियोना सभापति ओइदनो पांगथोकिबा राज्य की मंत्रिमंडल की मिफमदा अनोबा जिला अहुम असि सेमना बवारे लौखिबनी ताबिरिबा पाउ से आकाशवाणी इम्फालदगिनी वर्ल्ड हेल्थ ऑर्गेनाइजेशन हाइरी कोविड की ओमिक्रॉन वेरिएंट की केस हसी यामद्रबदन नुमित उमनी खुदिंगी सरुक अनि हेंगलकली यूएन हेल्थ एजेंसी ना हाई डेल्टा वेरिएंट तगी ओमिक्रॉन वेरिएंट ना संदोपगी चांग असि हेली
WHO gi matung ina corona gi anoba variant asi yamna thuna lawnagani hairi hawjik phawda malemgi lebak marifuma panda Omicron variant asi pak sana sandorakli WHO na variant asi laksin anaba honabada lebak khuding maki hospital sing section na lebagi tangai phadaba lei WHO gi South Asian region gi director Dr. Punam Khetripal Singh na hai Omicron variant asi pak sana sandorakta nabagi damak malengbi lebak khuding mangna haksel gi oiba section thorang sing tangai phadana lokhatpagi matam oire lebak asigi oina hujik phawbada covid vaccine dose koti chama kunthra taret la kunthra taret ka pangam khre ahanba dose gi oina koti marphuni thoi la kum tika ka tha khre ani suba dose gi oina koti yangkhai mari la kum bhuta taret tika kap khi haksel amasung yai pheyumbal mantri na hai ngarangi oina numidang pung taret phawbada covid vaccine dose la kum phuma pan lising kun ma thoi hena kap khi lebak asigi raija amasung union territory singda chathariba covid vaccine kapagi thabak asida kendra na mateng pangbag loina na vaccine sing lemna piri ngaksel mantri Rajnath Singh na hairi Bharat na kaidongwai da sul lebak amada landaba natraga lebak amatagi lam inji ama phawal sinba tawroi New Delhi da ngarang pangthokpa Federation of Indian Chambers of Commerce and Industry Phiki gi chahi gi mifamda wangang bada Sri Singh na hai Bharat asi malengi oina sel thungi lamda machil tum khalakli lebak amani mahangna hai lebak asigi naharol singbu baigyanik technology gi lamda training kaya piduna haithoi singthoina ba honari mahangna hai siksha amasung haksel gi lamda aihenban mityeng changduna thabak kaya paikhatli mahangna hai lebak asigi jila khuding makta AIMS kamanaba thakta medical college sing linkhan anaba pandam thamli New Delhi da ngasi pangthokadoriba ahum suba India Central Asia Dialogue ta saruk yanabagi dama Kazakhstan, Kyrgyz Republic, Tajikistan, Turkmenistan amasung Uzbekistan gi Videsh Mantri Singh New Delhi da thunglare Dialogue asida saruk yagadoriba Videsh Mantri Singh bu lebak asigi mapal thauram mantri Dr. S. Jai Shankar na ngarang pangthokpa chaklen amaga loinana taramna okhi Twitter da thagapra warol amada Dr. Jai Shankar na hai pangthokadoriba dialogue asiga mari leinana Bharat amasung mayai thangba Asia lamdangwa henna naksinaba mawongda amato oibegi wakhalonda kala sanskriti gi thauram amasu pangthokani ahum subai India Central Asia Dialogue asida saruk yariba Videsh Mantri Singha lebak asigi mapal thauram mantri ga lebak maselgi marakta amato ina naksinana tengbang pinanabagi matangda su tongan wari sanaga dauri Jammu Kashmir gi Srinagar da ngasi ayu anganbada security force ka khut thoknabada Lashkar-e-Taiba-gi terrorist sama sire security force na Srinagar gi Harwan lamdamda thi humbagi thabak chathabada ngasi ayu pung mari rom taba aduwaida nongmai kapnabagi tawdok adu thokhibani paw asi hek phangba phawada mafam aduda security force singna thiba humbagi thabak chathari Amaromda Punjab ki Firozpur sector da border security force na Pakistani drone ama thugai khre haukibe irai numit ki numidang da BSF ki lami singa lairiba mafam aduda drone adu pai silekhi drone adu China na sabani haiba khangbang amle Kidambi Srikanth na badminton gi world championship final yawbangamba ahanba Bharat ki sanaroi oire Spain da chathariba BWF World Championship ta mahakna Lakshya Sen bu maithiba piduna final yobang amkhibani Dhaka da chathariba Asian Champion Trophy Men's Hockey Tournament ki final round robin da Bharat ka Japan ga ngasi thengnaragani tournament asigi Bharat ki ahanba match ta Korea ga panjal ani chanaduna draw oikhi Loisilakpada COVID-19 dagi ngak thoknaba vaccine kap thokpa face mask sokpa phutaruk lamnana leiba khutcha amadi maimi taru tanana thamba haiba achamba thong singa singang na chatpinaba amuk hanani singjari aroibada maruoiba pau amuk hana Goa Liberation Day gi thauramda Pradhan Mantri Narendra Modi saruk yagani amasung saukhat thaurangi project kaya jatra khungani amadi sangagani Manipur da ngarang COVID na naba mioi mapan naba phakre naba phabagi chang chadak Marfudrani Pandasmik ani mangada leire World Health Organization na hairi COVID ki Omicron variant ki case hasi yamdrabada numit umni khudingi saruk ani hengalakli amasung ngaksel mantri na hairi Bharat na kaidongwai da su kanagumba leibak amada landaba natraga leibak amatagi lam inji ama phawa lausinba tawroi pau leijari